Manipur ki irang asina maram oiraga AWA-CHEITHENG MAIOKNARIBA MOIRANG AC gi LOUMEE singda NONGMAGI OIBA LOUPHAM KANSI AMASUNG scientific cultivation of seasonal vegetables for higher return HAIBA HIRAMDA training cum awareness program ama Pangthokhre. Office of the District Officer Horticulture and Soil Conservation Bishnupur amade Moirang Kendra punba LOUMEE sinmi lup amasung nupi lup na khusam naduna pangthokibba tharam atuda District Horticulture and Soil Conservation Bishnupur gi Officer S Sushila KVK Bishnupur gi Subject Master Specialist Dr P Bijaya Moirang Kendra punba LOUMEE sinmi amasung nupi lup ke Vice President O Ingotomba Ex-Zilla Parishad Member Mutum Birchandrana tuiba mitunglan singoina saru yaki. Tharamaduga mari lainana LOUMEE Loop ke Secretary L Manglemna hai Bishnupur District ki LOUPHAMs lishing ahum hena chahi ani LOUPAN bang ngamdabana LOUPHAM singa sidagi lakadaba chahi ani gi phobot lakh manga hena manglabane. LOUPHAM singa sesu hausi kukina kudum chansinduna red zone area ni haiduna LOU mapu seng changba yadana leiri. Lan matam oirabasu chadabadi yadabanina ahangwa LOUPHAM singa sida mahi marong thajinduna mipal tangdaba iramdam ama uhenabagi pandamda ngasigi thawramase Horticulture Department ka tanaraga pangthokpane LOUMEE singi damak lairiba Agriculture Department asu LOUMEE singi khanbiduna asigumba thaudang ase lawhaningi chahi amagi lau ujaraga imung puriba LOUMEE sing hauze kokta khut hapnarabane lengak amadi government na lau palhaudaba LOUMEE singi khanbiduna sel pithokpa horagliba sida wadhauriba LOUMEE singi phangpham thokpa sanfam atubada phanghanaba honabiyo miyamge thaugal tawgani haiduna chongthuragliba political party singna hunaduna leibagi mahuta maitegi mangkraba mafam singa se kannabagi wafam center da pukhatuna LOUMEE sing kanbiyo Lainga ki maikaidagi semjin ba hauragliba low canal amade high canal mapung phana semjinduna LOUMEE singna honariba ase mahai yalhanbiu haina mangna makataki Tramadu darambai tengwal amade village volunteer force stronglawbigi thomi singsu saruyaki loinana LOUMEE singda ningtham maru marang singsu yanthokki lau palanabagi mafam panba ngamdaba mafamsingda karmana engkhon koiraga laiba khoi lebakse wata padaba iramdaba mu henagi damakta oina akoina department ka tanaraga policy sindabani oina adigadi lau pari lisin ahum hena koi kani to lau panba ngamdana lairi hariba lamdama sida lau phobot lakmanga hena sahi ani oina mangabani yarati hariba phobot lakmanga asi prajada thungdaba du koki singa bathagani yari hadike lairiba laingakna yarabdi lengak nungsibidana LOUMEE singda phangalliba paisa khana phangalliba asigi matung tarap koina amuk lengak yingsinbira kanda akogi LOUMEE singida masa masa gi hangadaba senfam jingdo hanganbinaba senbiyu haina akogi LOUMEE tuki maikaidigi message ama pijari government amadi lengak ki maikaida hangada matamda yolaga aduni right time da thaba haiba ma ali variety late variety ado kangwon yom chumba jine ba koina ngasi kala ko khangdaba amana bi akogi flex da tawje yamna meaning leibadeba adune ba ina haije aduna mi amana yembiyoba lupa akoidi hingo su koibom leitamne nongda akoi at least lupa samga gi leibisu ko chahum gi leibiyo ko chahim da pato la ama hen baneba yengo aduna di hamai sinau singsina akogi usi mana masing thabagi lamda hena mai ojem biyoba mana masing ju thabiyu aduga akogi maitei haiba koidi chara henbadi ngamde ko koidi chak ta henbina tamusu akoi mana masing di hena chabiyoba doctor na kana huji hairabaneba janangi sarukse handabiraga mana masing hena yamda chabiro sumata semaju akoi mana masing ngakdani ko